NLASA gi Chief Justice ka ngasi Manipurdagi IDP yauba miyoi nipana saba team na unadana point kungamari yauba memorandum ama pisinkhre hairi Naurem Rosita Devi KH Kredasana RK Sophia Dr. N Subhas Meitei Oken Meitei Thongram Lili Leima Hizam Heramani yauna minute nifu mangarom unakibaduda Supreme Court ki Chief Justice ka unadana kari karamba thabak sing paikhat pa yabage haibadu khanaragani haina phongdoraki hairi Yang na hajin ingli badi political oiba view dagi Home Minister, Finance Minister ako lemho riba jing sidang ngasi pau bata positive oiba response sama laku je adu duga ise lamangta Manipur gi maitai IDPs sin damakta unana ba tanja amadi kari action tawba ya habagi positive response amata laite leitragasu aikoina hajin ingli di IDPs singna amadi makoi bu sawgali ba Manipur gi pranja pumna mangna makha tarakpada makoina papum pirakti base pirakti ba phawa kari makha ta Habak thawang lokha payake hai bese poi khanna naina raga angthok ki gani adoga ai hangna nal sagi mai kai thaga chaning badi akoina unabagi tanja pibiu haina haijaruba matamda tanja pibi rakuna makoi ki atinna matam kai chokna 45 minutes mak unabagi tanja pibi raga akoina pisali bai memorandum se mak khanna naina bagi 45 minutes sida points wise display to bagi tanja pibi bai sidang damakka nal sagi mai kai da aduki matik thagapa hongdok cheri amadi Manipur gi miyam bu ikai kumna po cheri